Thank you. September ke tarik ahum thangja numit yaifaraba numit ashida YUMBI Thang-Ta AKADEMI Kiyam Shiphai Thobal Wangkhem constituency ke manung da leiba Thobal district ke manung da leiba ki Tangjeng Ningthou Flower School na piduna na si Chief Minister Indigenous Martial Art Academy ki makhada ki school asida ki center ojaraga ki thangnaba ki khul sing thangnaba laikai sing mayam punamak mafam asida lengbirakuna ki indigenous martial art ipa ipuna matam sangna sahi lising kaya ki wari ki iramdang asum ngakta thambiramba ki asugumna indigenous martial art Thang-Ta asibo ngasi thawai hapirakuna na honana thawai hapirakpa mingwena hangdokchaba ko laingaki mapu Sri N Biren Singh sir mahak ngasi Chief Minister Indigenous Martial Art Academy bu hogdokpiduna ngasi Manipur ge kasin koya sing tam lojing loya punamakta ki Thang-Ta asi hingalandaba yade ipa ipu sing na koi loilam asi ngaklam bani thangsa asida koi thaksi kasi mangkraba honglo nocher kaya asi hanjal handuna Thang-Ta asi tege kudinmak koi hayelasi tambirasi tungi yumbiren tungi yumbi oigedaba mayam ase koi ngasi nisadi ge kalhaunaba ahal laman masak khangak tarafa ngasi thaksi kasi karaklaba male mase Thang-Ta indigenous martial art asi amuk han hingal handuna ngasi Manipur ge kasin koya da Thang-Ta asi sinba thungna santuklasi haina ngasi koi Chief Minister Indigenous Martial Art Academy gi thongmi singna mafam masida lakseduna koi ngasi gi singulba tanglaba tanja asi logjaba phangjaba amadi Tangjeng Ningthou Flower School gi sinbi rangni ba koi oja sing thongmi sing mafam masida center ama pibi baida makta aihak na Chief Minister Indigenous Martial Art Academy gi mahut sinjaraga honorable CM ikai khumnajaba Chief Minister gi mahut sinjaraga aina sinjal langjiriba khuding makpu school gi maigai dagi su ayana hanna thagat ba phongtok chari loina na koi gi school gi thongmi koi gi oja langam dagi su koi gi ngasi gi sigumlaba Thang-Ta Academy si hogdokibagi andam tungi kari asaga loina sahi lisang signa kogi ipai pu gi lichat ke asi mang tharak pagi mami tar ko matam seida tanja yam chana matam chap chana kai kuno da matik charaba kogi lenga ke apu beriba join dona kogi mayam ji kai kuno da mingai panjarabada Sri Ningthou Biren Singh gi makada Chief Minister's Indigenous Martial Art Academy haidana hogokpirak tuna
YUMBI Thang-Ta AKADEMI ma hangdokhanbagi houdokchaba pibiribajigidongtasu kai kuno jariba akhoi Chief Minister bu hanhane kai kuno bu chari na school asida mafam oijaba khaktagini YUMBI Thang-Ta AKADEMI na lamdam asigi lekai asigi akoibda lebiriba akhoi thawalda amadi atai atopda lebam mafam jing satra satri pumamagna haiba YUMBI Thang-Ta AKADEMI sida laktuna haiba sindam asibu tanminaduna nisana laichuruba amadi thaksi kasina singmasing mangtharpa mayam se segi kanduna afaba nation ma afaba jati ma onminasi habsi ai mayam wang amhana thamjari Minister Indigenous Mercenary Academy na Chief Minister N. Biren Singh na Chief Minister N. Biren Singh na Manipur Imana